ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥ ꯍꯩꯁꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯑꯁꯤꯗꯅꯤ ꯍꯤꯡꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯑꯣꯏꯕ ꯄꯣꯠꯐꯝ ꯑꯃꯃꯝꯅꯤ ꯐꯝꯅꯔꯤꯕ꯫ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯑꯅꯤꯅ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡ ꯁꯨꯕ ꯅꯣꯝꯕꯅ ꯃꯊꯧ ꯑꯣꯏ꯫ ꯃꯁꯤꯅ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯏ꯫ ꯀꯩꯊꯦꯜ ꯃꯆꯥ ꯑꯁꯤꯗ ꯐꯪꯗꯕ ꯂꯩꯇꯦ꯫ ꯃꯈꯜ ꯃꯈꯜꯅꯤ ꯌꯣꯟꯅꯔꯤꯕ꯫ ꯂꯩꯃꯁꯨ ꯀꯩꯊꯦꯜ ꯑꯁꯤꯗ ꯁꯤꯡꯖꯨ ꯌꯣꯜꯂꯤ꯫ ꯃꯌꯥꯝꯅ ꯁꯣꯟꯅꯔꯤ ꯑꯕꯣꯛ ꯂꯩꯃꯒꯤ ꯁꯤꯡꯖꯨ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ꯫ ꯊꯪꯅꯕ ꯈꯨꯟꯒꯤ ꯄꯥꯈꯪ ꯂꯩꯁꯥ ꯀꯌꯥꯁꯨ ꯑꯕꯣꯛ ꯂꯩꯃꯒꯤ ꯁꯤꯡꯖꯨ ꯍꯥꯏꯅ ꯁꯣꯟꯅꯔꯤ꯫ ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯕꯤ ꯂꯩꯃꯅ ꯀꯔꯤꯒꯤ ꯀꯩꯊꯦꯜ ꯊꯣꯛꯂꯛꯂꯤꯕ ꯍꯪꯅꯩ ꯈꯪꯗꯕ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯅ꯫ ꯂꯩꯇꯕ ꯅꯠꯇꯦ ꯂꯩꯃ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯨ꯫ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡ ꯃꯥꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯃꯃꯝꯅꯤ ꯂꯩꯅꯔꯤꯕ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯀꯩꯊꯦꯜꯗꯅꯤ꯫ ꯄꯦꯇ꯭ꯔꯨꯛ ꯂꯩꯅ "ꯍꯣ ꯂꯩꯃ, ꯅꯪꯕꯨ ꯀꯌꯥꯝ ꯌꯣꯜꯂꯕꯒꯦ?" ꯂꯩꯃꯅ "ꯉꯁꯤꯗꯤ ꯄꯣꯠꯁꯤꯠ ꯏꯋꯥꯠ ꯋꯥꯠꯂꯤꯗ ꯄꯦꯇ꯭ꯔꯨꯛ ꯂꯩ." "ꯑꯗꯨꯅꯤꯅꯦꯍꯦ ꯇꯧꯔꯤꯁꯦ꯫ ꯄꯨꯟꯁꯤꯁꯤꯅ ꯅꯣꯡꯃꯒꯤ ꯁꯨꯝ ꯋꯥꯁꯤꯜꯂꯛꯂꯤꯕ꯫ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯕꯁꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ꯫ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯅꯣꯡꯃꯒꯤ ꯇꯝꯕ ꯍꯥꯏꯗꯨꯅꯤ ꯋꯥꯔꯒꯅꯤ ꯍꯦꯟꯅ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎ ꯈꯪꯕ ꯍꯦꯜꯂꯤ ꯍꯥꯏꯅꯔꯤꯕꯅꯤ ꯄꯦꯇ꯭ꯔꯨꯛ ꯂꯩ꯫ ꯍꯩꯅꯔꯦꯗ ꯑꯩꯗꯤ ꯑꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏꯍꯜꯂꯤ꯫ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ꯫ ꯑꯗꯣ ꯅꯆꯥꯅꯨꯄꯥꯗꯨꯗꯤ ꯀꯔꯤꯃꯠꯇ ꯍꯦꯛ ꯍꯥꯏꯔꯛꯇ꯭ꯔꯕꯔꯣ ꯂꯩꯃ?" "ꯍꯥꯏꯔꯛꯇ꯭ꯔꯦꯗ꯫ ꯃꯃꯥ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕꯅꯤꯅ ꯀꯔꯤꯗꯤ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯩ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦꯗ꯫ ꯄꯨꯟꯁꯤ ꯑꯁꯤ ꯅꯥꯏꯇꯣꯝ ꯇꯥꯕ ꯄꯨꯟꯁꯤꯁꯤꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯒꯨꯝ ꯐꯥꯎꯍꯜꯂꯤ꯫ ꯋꯥꯈꯜꯁꯨ ꯁꯥꯟꯇꯤ ꯑꯣꯏꯍꯜꯂꯦ ꯃꯁꯤꯅ꯫ ꯑꯗꯨꯕꯨ ꯄꯦꯇ꯭ꯔꯨꯛ ꯂꯩ, ꯏꯆꯥ ꯀꯧꯕꯅꯤꯅ ꯅꯨꯡꯁꯤꯗꯕꯗꯤ ꯉꯝꯗꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯈꯣꯏꯕꯨ ꯑꯩꯅ ꯅꯤꯡꯁꯤꯡꯗꯕ ꯃꯤꯀꯨꯞ ꯌꯥꯎꯗꯦꯅꯦꯍꯦ꯫ ꯃꯈꯣꯏ ꯈꯛꯇꯅ ꯃꯃꯥ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯃꯈꯣꯏꯁꯨ ꯃꯆꯥ ꯍꯧꯔꯛꯂꯤꯗꯅ꯫ ꯑꯗꯨꯅ ꯃꯆꯥꯒꯤ ꯍꯥꯛꯇꯛꯇ ꯈꯪꯖꯔꯛꯀꯅꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯒꯤꯗꯃꯛ ꯀꯌꯥꯝꯅ ꯋꯥꯖꯩ ꯍꯥꯏꯕꯗꯨ꯫ ꯀꯨꯏꯔꯦ ꯏꯁꯨ ꯊꯣꯏꯕꯁꯨ ꯎꯗꯕ꯫ ꯅꯨꯡꯁꯤꯅ ꯂꯣꯏꯅ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯄꯨꯕꯤꯈ꯭ꯔꯦ꯫ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯤꯅ ꯉꯝꯗꯕ ꯂꯩꯇꯦ꯫ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯝꯕ ꯑꯩꯒꯤ ꯏꯃꯨꯡ ꯍꯧꯖꯤꯛꯇꯤ ꯃꯧ ꯂꯥꯛꯄꯗꯒꯤ ꯄꯨꯝꯅꯃꯛ ꯃꯆꯣꯏ ꯇꯥꯍꯜꯂꯦ." "ꯂꯩꯃ, ꯌꯥꯔꯤꯁꯤ ꯌꯥꯝꯅ ꯈꯟꯖꯤꯜꯂꯨꯔꯅꯨ꯫ ꯑꯩꯈꯣꯏꯒꯤꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯍꯥꯏꯗꯨꯅꯤ ꯅꯣꯡꯃꯇ ꯅꯦ ꯇꯥꯅ ꯂꯩꯕ ꯅꯠꯇꯦ꯫ ꯈꯠꯅ ꯆꯩꯅ ꯃꯔꯛꯁꯤꯗꯅꯤ ꯂꯩꯔꯤꯕꯁꯤ꯫ ꯈꯪꯗ꯭ꯔꯦꯗ ꯃꯧ ꯈꯨꯗꯤꯡꯃꯛ ꯑꯁꯨꯝꯅ ꯇꯧꯕ꯭ꯔꯥ, ꯆꯠꯅꯕꯤ ꯑꯣꯏꯔꯛꯂꯤꯕ꯭ꯔꯥ ꯒ꯭ꯌꯥꯟꯒ ꯇꯥꯗꯦ." ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯁꯥꯕꯤ ꯈꯔ ꯂꯥꯛꯇꯨꯅ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯕꯣꯛ, ꯁꯤꯡꯖꯨ ꯄꯤꯌꯣ." ꯂꯩꯃꯅ "ꯂꯨꯄꯥ ꯀꯌꯥꯒꯤ ꯇꯝꯃꯛꯑꯣ ꯍꯥꯏꯔꯤꯅꯣꯅꯦꯍꯦ?" "ꯂꯨꯄꯥ 5ꯒꯤ ꯇꯝꯕꯤꯔꯛꯑꯣ ꯑꯕꯣꯛ꯫ ꯑꯗꯣ ꯌꯥꯝ ꯇꯝꯃꯛꯎꯀꯣ꯫ ꯑꯩꯈꯣꯏ ꯑꯕꯣꯛꯀꯤ ꯁꯤꯗ ꯆꯥꯗꯣꯏꯅꯤꯀꯣ꯫ ꯑꯕꯣꯛꯀꯤ ꯁꯤꯡꯖꯨ ꯅꯠꯇ꯭ꯔꯗꯤ ꯑꯇꯩꯒꯤꯗꯤ ꯆꯥꯕ ꯌꯥꯗꯦꯕ꯫ ꯏꯁꯨꯁꯤꯡꯒꯤꯕꯨ ꯃꯌꯥꯝ ꯇꯝꯊꯣꯛꯀꯦ꯫ ꯏꯁꯨ, ꯅꯈꯣꯏꯒꯤ ꯃꯣꯔꯣꯛꯁꯤꯕꯨ ꯀꯌꯥꯝ ꯁꯥꯍꯜꯂꯛꯑꯣ ꯍꯥꯏꯕꯅꯣ?" ꯂꯩꯅꯥꯅ "ꯑꯕꯣꯛ, ꯑꯗꯨꯝ ꯁꯥꯍꯟꯕꯤꯔꯛꯑꯣ꯫ ꯃꯣꯔꯣꯛ ꯁꯥꯗ꯭ꯔꯗꯤ ꯕꯤꯠ ꯂꯩꯇꯦ." ꯊꯣꯏꯕꯤꯅ "ꯑꯁ, ꯌꯥꯝ ꯁꯥꯍꯜꯂꯣꯏꯁꯤꯀꯣ꯫ ꯃꯣꯔꯣꯛ ꯆꯥꯃꯟꯗꯅ ꯑꯩ ꯁꯤꯗꯧꯔꯤ." "ꯏꯁꯨ ꯁꯥ, ꯃꯣꯔꯣꯛ ꯌꯥꯝꯅ ꯆꯥꯒꯅꯨꯗ, ꯐꯠꯇꯦ꯫ ꯑꯗꯨꯕꯨꯗꯤ ꯐꯠꯇꯦ ꯍꯥꯏꯕ ꯊꯕꯛꯁꯤꯅ ꯍꯦꯟꯅ ꯇꯧꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯑꯕꯣꯛꯀꯤ ꯋꯥꯗꯤ ꯑꯍꯜꯅ ꯁꯤꯃꯗꯤ ꯐꯠꯇꯦ ꯍꯥꯏꯕ ꯊꯕꯛꯇꯨꯗꯤ ꯇꯧꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤꯀꯣ." ꯂꯩꯅꯥꯅ "ꯍꯣꯏꯕ ꯑꯕꯣꯛ ꯅꯨꯡꯁꯤꯕꯤ꯫ ꯑꯕꯣꯛꯄꯨ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ?" "ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯆꯥꯔꯛꯏ ꯉꯥꯔꯧꯒ." "ꯑꯗꯣ ꯑꯕꯣꯛ, ꯍꯟꯗꯛꯇꯤ ꯅꯁꯥ ꯈꯔ ꯁꯣꯟꯅ ꯎꯏꯌꯦ꯫ ꯅꯁꯥꯒ ꯉꯝꯗꯕ꯭ꯔꯣ?" "ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄ ꯍꯥꯏꯁꯤꯗꯕꯨ ꯁꯤ ꯉꯥꯛꯇꯅꯤ ꯏꯁꯨ꯫ ꯁꯦ ꯅꯈꯣꯏꯒꯤ ꯁꯤꯡꯖꯨꯗꯣ ꯁꯤꯗ ꯂꯩꯔꯦ, ꯆꯥꯔꯣ." ꯂꯩꯅꯥ ꯄꯤꯔꯛꯂꯤꯕ ꯁꯤꯡꯖꯨꯗꯨ ꯂꯧꯗꯨꯅ ꯆꯥꯕ ꯍꯧꯏ꯫ ꯂꯩꯅꯥ ꯁꯤꯡꯖꯨꯗꯨ ꯍꯦꯛ ꯍꯨꯛꯄꯒ "ꯑꯁ, ꯈꯨꯍꯥꯎꯁꯤꯗꯤ ꯂꯩꯇ꯭ꯔꯦꯍꯦ꯫ ꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯅꯣꯡꯃꯇ ꯑꯕꯣꯛꯀꯤ ꯁꯤꯡꯖꯨ ꯆꯥꯍꯧꯗ꯭ꯔꯗꯤ ꯇꯨꯝꯕꯒ ꯌꯥꯗꯦ ꯍꯥꯏꯔꯤꯁꯦ." "ꯊꯤꯗꯥ ꯑꯉꯥꯎꯕꯤꯁꯤꯗꯤ." ꯑꯁꯨꯝꯅ
ꯃꯇꯝꯗꯤ ꯈꯥꯝꯕ ꯌꯥꯗ ꯍꯧꯈꯤꯕꯅ ꯁꯟꯗꯤ ꯍꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯤ ꯂꯩꯃꯁꯨ ꯃꯥꯒꯤ ꯄꯣꯠꯐꯝ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ ꯁꯈꯤꯅ ꯂꯩꯃ ꯅꯪꯕꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ꯭ꯔꯣ ꯂꯣꯏꯒꯗꯧꯔꯤ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯉꯧꯕꯤꯅ ꯊꯦꯡꯅ ꯍꯜꯂꯛꯑꯦꯅ ꯁꯥꯎꯕꯗ ꯂꯣꯏꯔꯅꯤ ꯉꯁꯤꯗꯤ ꯃꯈꯣꯏꯁꯨ ꯃꯤꯗꯧꯅ ꯍꯦꯛ ꯂꯣꯏꯅꯔꯕꯗꯤ ꯃꯤꯗꯧꯅ ꯍꯦꯛ ꯇꯧꯏ ꯍꯥꯏꯕꯗꯨꯅꯤ ꯅꯨꯡꯁꯤꯗꯕ ꯂꯩꯇꯦ ꯂꯣꯏꯕꯨ ꯂꯣꯏꯅꯔꯕꯗꯤ ꯑꯗꯨꯕꯨꯅꯦ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯤ ꯂꯣꯏꯅꯔꯒ ꯍꯦꯟꯅ ꯅꯨꯡꯁꯤꯅꯗ꯭ꯔꯦꯗ ꯆꯨꯝꯃꯤ ꯁꯈꯤ ꯅꯪꯗꯤ ꯅꯆꯥꯅ ꯂꯧꯕ ꯂꯥꯛꯀꯗꯕ ꯅꯠꯇ꯭ꯔꯣ ꯉꯥꯏꯍꯥꯛ ꯉꯥꯏꯍꯧꯈꯣꯀꯣ ꯑꯩ ꯉꯥꯍꯧ ꯆꯠꯄ ꯍꯧꯔꯝꯃꯒꯦꯀꯣ ꯍꯣꯏ ꯐꯖꯅ ꯅꯤꯡꯊꯤꯅ ꯌꯦꯡꯂꯒ ꯆꯠ ꯑꯃꯨꯛ ꯇꯨꯁꯤꯟ ꯈꯣꯠꯆꯤꯟ ꯇꯧꯒꯅꯤꯀꯣ ꯍꯣꯏ ꯑꯁꯨꯝꯅ ꯂꯩꯃ ꯇꯞꯂꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯤ ꯊꯣꯡꯒꯥꯜ ꯌꯧꯔꯝꯗꯥꯏꯗ ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯉꯧꯕꯤ ꯑꯗꯨ ꯃꯥꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯪꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯃ ꯃꯥꯕꯨ ꯎꯕꯗ ꯅꯍꯥꯟꯈꯩꯗꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯀꯦꯖꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯩꯃ ꯎꯕꯗ ꯀꯦꯁꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯄꯩꯊꯣꯛꯇꯨꯅ ꯂꯩꯈꯤ ꯂꯩꯃ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯈꯪꯕꯅ ꯅꯣꯛꯂꯗꯨꯅ ꯑꯉꯧꯕꯤꯌꯥ ꯅꯪꯕꯨ ꯁꯥꯎꯒꯅꯨꯅꯦꯍꯦ ꯑꯕꯣꯛꯁꯤ ꯉꯁꯤꯗꯤ ꯄꯣꯠ ꯁꯤꯠꯃꯟꯗꯗꯅ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯄꯣꯠꯇꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯄꯣꯠ ꯁꯤꯠꯇ꯭ꯔꯕꯗꯤ ꯏꯃꯥꯅꯤꯗꯤ ꯀꯔꯤ ꯆꯥꯒꯅꯤ ꯁꯦ ꯁꯥꯎꯔꯅꯨꯁꯦ ꯂꯥꯛꯑꯣ 이몽ꯗ ꯆꯪꯂꯁꯤ ꯂꯥꯛꯑꯣꯃꯤ ꯅꯪꯕꯣ ꯂꯥꯏ ꯊꯥꯎꯃꯩ ꯀꯠꯄ ꯊꯦꯡꯂꯅꯤ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯑꯉꯧꯕꯤ ꯂꯩꯃꯒ ꯀꯨꯏꯅ ꯁꯥꯡꯅ ꯂꯣꯏꯅꯔꯛꯄꯒꯤ ꯍꯧꯅꯕꯤ ꯃꯤꯔꯣꯜ ꯐꯖꯅ ꯈꯪꯉꯤ ꯂꯩꯕꯨ ꯂꯩꯃꯤꯟꯅꯔꯕꯗꯤ ꯖꯤꯕ ꯑꯣꯏꯔꯕꯁꯨ ꯃꯤꯔꯣꯜ ꯈꯪꯉꯤ ꯍꯥꯏꯕꯗꯨꯅꯤ ꯂꯩꯃ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯕꯒꯤ ꯃꯇꯧꯒꯨꯝ ꯃꯤꯌꯥꯎ ꯍꯥꯏꯅ ꯈꯣꯡꯂꯝꯗꯨꯅ ꯃꯥꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯆꯠꯄ ꯍꯧꯏ ꯂꯩꯃꯁꯨ ꯑꯉꯧꯕꯤꯒꯤ ꯃꯇꯧꯗ ꯃꯥꯏꯊꯣꯡꯗ ꯃꯃꯜ ꯃꯤꯅꯣꯛꯅ ꯂꯩꯇꯦꯡ ꯑꯣꯏꯗꯨꯅ ꯆꯪꯉꯛꯏ ꯌꯨꯝꯁꯤꯗ ꯂꯩꯃ ꯑꯃꯗꯤ ꯑꯉꯧꯕꯤ ꯈꯛ ꯂꯩꯕꯅꯤ ꯂꯩꯃꯅ ꯀꯩꯊꯦꯜ ꯊꯣꯛꯈ꯭ꯔꯒ ꯑꯉꯧꯕꯤꯅ ꯌꯨꯝ ꯁꯪꯍꯧꯔꯤꯕꯅꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯉꯧꯕꯤꯅ ꯂꯩꯃ ꯍꯜꯂꯛꯄ ꯊꯣꯡꯒꯥꯜꯗ ꯑꯗꯨꯃꯛ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯑꯉꯧꯕꯤ ꯑꯃꯗꯤ ꯂꯩꯃ ꯏꯃꯨꯡ ꯇꯝꯅ ꯆꯪꯉꯛꯇꯨꯅ ꯂꯩꯃ ꯇꯞꯅ ꯇꯧꯗꯨꯅ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯃꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ ꯃꯇꯨꯡ ꯂꯩꯃ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯉꯥꯏꯍꯥꯛ ꯐꯝꯂꯤ ꯅꯥꯀꯟꯗꯅ ꯑꯉꯧꯕꯤꯁꯨ ꯐꯝꯗꯨꯅ ꯂꯩꯃ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯉꯧꯕꯤꯌꯥ ꯅꯪꯕꯨ ꯇꯨꯝꯅꯤꯡꯂꯕ꯭ꯔꯣ ꯋꯥꯔꯕ꯭ꯔꯣ ꯅꯪꯕꯨ ꯅꯥꯏꯇꯣꯝ ꯇꯥꯕ ꯑꯩꯒꯤ ꯃꯅꯥꯛꯇ ꯂꯩꯕꯁꯦ ꯋꯥꯈꯜ ꯇꯥꯕ ꯑꯃꯒꯨꯝ ꯑꯉꯧꯕꯤꯁꯨ ꯂꯩꯃ ꯃꯥꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯨꯝꯅ ꯃꯀꯣꯛꯅ ꯂꯩꯃꯒꯤ ꯃꯈꯨꯠꯇ ꯉꯥꯊꯁꯟꯅꯗꯨꯅ ꯈꯣꯡꯉꯛꯑꯝꯃꯤ ꯂꯩꯃ ꯅꯣꯛꯂꯗꯨꯅ ꯌꯥꯔꯤꯁꯤ ꯐꯖꯅ ꯐꯝꯃꯨꯁꯤ ꯑꯕꯣꯛ ꯋꯥ ꯍꯥꯏꯒꯦ ꯂꯩꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯑꯉꯧꯕꯤꯁꯨ ꯐꯖꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯉꯧꯕꯤꯌꯥ ꯉꯁꯤꯗꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯤ ꯄꯨꯟꯁꯤ ꯑꯁꯦ ꯑꯁꯨꯝꯅ ꯅꯥꯏꯇꯣꯝ ꯇꯥꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯔꯨꯗꯦ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯑꯉꯧꯕꯤ ꯁꯥꯎꯕꯒꯨꯝꯅ ꯇꯧꯔꯝꯃꯤ ꯂꯩꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯤꯌꯥꯎ ꯍꯥꯏꯅ ꯈꯣꯡꯖꯤꯜꯂꯛꯏ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯂꯩꯃ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯉꯧꯕꯤ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯇ꯭ꯔꯤꯀꯥꯟꯒꯤ ꯃꯇꯝ ꯑꯗꯨꯕꯨ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯥꯏꯇꯣꯝ ꯇꯥꯗ꯭ꯔꯦ ꯑꯩꯒꯤ ꯀꯔꯤꯁꯨ ꯋꯥꯠꯇ꯭ꯔꯦ ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯒꯤ ꯋꯥꯔꯤ ꯃꯈꯥ ꯍꯌꯦꯡ ꯑꯃꯨꯛ ꯂꯤꯔꯒꯦꯀꯣ ꯂꯥꯛꯂꯣ ꯇꯨꯝꯃꯨꯔꯁꯤ ꯉꯁꯤꯒꯤꯗꯤ ꯖꯤꯕ ꯑꯣꯏꯔꯕꯁꯨ ꯂꯣꯏꯅꯔꯕꯗꯤ ꯅꯨꯡꯁꯤ ꯃꯔꯣꯜ ꯊꯣꯛꯇꯕ ꯖꯤꯕ ꯑꯣꯏꯔꯕꯁꯨ ꯂꯣꯏꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯁꯨ ꯋꯥꯈꯜ ꯇꯥꯏ ꯍꯥꯏꯕꯗꯨꯅꯤ ꯑꯉꯧꯕꯤꯕꯨ ꯂꯩꯃꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ ꯑꯉꯧꯕꯤꯅꯁꯨ ꯂꯩꯃꯒ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄꯒꯤ ꯂꯩꯃ ꯃꯥꯒꯤ ꯃꯇꯧ ꯄꯨꯝꯕ ꯈꯪꯕꯒꯨꯝ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯃ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯉꯧꯕꯤꯁꯨ ꯂꯩꯃꯕꯨ ꯁꯪꯕꯤꯔꯝꯃꯤ ꯂꯩꯃ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯕ ꯃꯇꯨꯡ ꯍꯤꯡꯒꯣꯜꯗꯒꯤ ꯃꯥꯒꯤ ꯁꯤꯡꯖꯨ ꯃꯆꯜꯁꯤꯡ ꯊꯤꯔꯝꯃꯤ ꯇꯦꯛꯂꯤ ꯂꯩꯃ ꯃꯥꯅ ꯍꯤꯡꯒꯣꯜꯁꯨ ꯀꯣꯏꯖꯔꯤ ꯁꯤꯡꯖꯨ ꯃꯆꯜꯁꯤꯡ ꯁꯦꯡꯅ ꯆꯥꯝꯊꯣꯛꯇꯨꯅ ꯃꯆꯨꯝ ꯇꯥꯍꯜꯂꯝꯂꯕ ꯃꯇꯨꯡ ꯂꯩꯃ ꯑꯃꯗꯤ ꯑꯉꯧꯕꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯝꯃꯤ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯩꯃ ꯀꯩꯊꯦꯜ ꯊꯣꯛꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯂꯩꯃꯅ ꯀꯩꯊꯦꯜ ꯆꯠꯂꯝꯗꯥꯏꯗ ꯑꯉꯧꯕꯤꯌꯥ ꯅꯪ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯂꯩꯀꯥꯏ ꯀꯣꯏꯕ ꯌꯥꯗꯦ ꯌꯨꯝ ꯁꯪꯂꯒ ꯂꯩꯔꯝꯒꯗꯕꯅꯤꯀꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯅꯪ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯀꯅꯥꯝꯇꯒ ꯈꯠꯅ ꯆꯩꯅ ꯇꯧꯔꯝꯒꯅꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃ ꯀꯩꯊꯦꯜ ꯇꯝꯅ ꯊꯣꯛꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯑꯗꯨꯃꯛ ꯃꯇꯝꯗꯤ ꯍꯧꯈꯤ ꯂꯩꯃ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯁꯤꯟꯊꯥꯗꯤ ꯑꯗꯨꯃꯛ ꯃꯥꯟꯅꯩ ꯉꯁꯤꯁꯨ ꯂꯩꯁꯥꯕꯤ ꯈꯔ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯂꯝꯃꯤ ꯊꯥꯔꯤꯛꯅ ꯑꯕꯣꯛ ꯁꯤꯡꯖꯨ ꯈꯤꯇ ꯄꯤꯌꯣ
ꯀꯌꯥꯒꯤ ꯁꯦꯝꯃꯛꯑꯣ ꯍꯥꯏꯔꯤꯅꯣꯅꯦ ꯅꯈꯣꯏꯕꯣ? ꯑꯕꯣꯛꯅ ꯈꯪꯅ ꯁꯦꯝꯕꯤꯔꯣ ꯑꯕꯣꯛ? ꯍꯣꯏ ꯍꯣꯏ ꯁꯦꯝꯃꯛꯀꯦ ꯁꯦꯝꯃꯛꯀꯦ꯫ ꯊꯥꯔꯣꯅ ꯑꯕꯣꯛ ꯀꯔꯤ ꯍꯥꯏꯒꯦ ꯏꯁꯨꯊꯣꯏꯕꯤ? ꯑꯩ ꯑꯕꯣꯛꯀꯤ ꯍꯧꯈꯤꯕ ꯋꯥꯔꯤ ꯇꯥꯅꯤꯡꯉꯤ, ꯂꯤꯕꯤꯌꯨꯗꯅ꯫ ꯀꯩꯗꯧꯔꯨꯅꯤ, ꯍꯧꯈꯤꯕ ꯋꯥꯔꯤ ꯇꯥꯔꯒ ꯁꯦꯁꯦ ꯂꯧꯔꯣ ꯅꯈꯣꯏꯒꯤ ꯁꯤꯡꯖꯨꯁꯦ꯫ ꯑꯩ ꯈꯔꯗꯤ ꯈꯪꯉꯤ, ꯑꯗꯣ ꯑꯕꯣꯛ ꯏꯁꯨꯊꯣꯏꯕꯤ ꯌꯥꯔꯤꯁꯦ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯍꯧꯗꯣꯛꯂꯛꯂꯅꯨꯗ꯫ ꯑꯕꯣꯛꯅ ꯃꯃꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯊꯣꯏꯆꯥꯅ ꯑꯁ ꯍꯥꯎꯏꯍꯦ, ꯑꯕꯣꯛꯀꯤ ꯁꯤꯡꯖꯨꯁꯤꯃꯨꯛ ꯍꯥꯎꯕ ꯂꯩꯇꯦ꯫ ꯂꯩꯁꯥꯕꯤ ꯑꯍꯨꯝ ꯑꯗꯨ ꯁꯤꯡꯖꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯥꯈꯪ ꯑꯃꯁꯨ ꯑꯃꯨꯛ ꯁꯤꯡꯖꯨ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯄꯤꯕꯥꯅ ꯑꯣ ꯑꯕꯣꯛ ꯁꯤꯡꯖꯨ ꯂꯨꯄꯥ 10ꯒꯤꯗ ꯁꯦꯝꯕꯤꯔꯣ꯫ ꯍꯩꯃꯥ ꯑꯗꯨ ꯌꯥꯝꯕꯗꯤ ꯀꯔꯤꯒꯤꯅꯣꯅꯦ? ꯑꯩꯁꯦ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯂꯥꯛꯏꯅꯤ꯫ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯀꯩꯊꯦꯜ ꯐꯥꯎꯕ ꯂꯥꯟꯗꯨꯅ ꯑꯕꯣꯛꯀꯤ ꯁꯤꯡꯖꯨꯁꯤꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯍꯥꯏꯗꯅ ꯂꯩꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯁꯨꯔꯝꯕꯅꯤ, ꯑꯗꯨꯗ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯤꯗ ꯃꯣꯔꯣꯛ ꯑꯁꯥꯕ ꯑꯃ ꯆꯥꯅꯤꯡꯉꯦꯅ ꯂꯩꯕ ꯂꯥꯛꯏꯅꯤ꯫ ꯍꯩꯃꯥ ꯑꯗꯨꯛ ꯂꯥꯞꯅ ꯂꯥꯛꯏꯕ? ꯅꯈꯣꯏꯒꯤ ꯀꯩꯊꯦꯜꯗꯨꯗꯁꯨ ꯑꯍꯥꯎꯕ ꯌꯣꯟꯕꯅꯤꯗ꯫ ꯑꯕꯣꯛꯀꯤꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏꯁꯤꯗ ꯇꯟꯂꯤꯗ ꯑꯕꯣꯛꯅ ꯁꯛ ꯌꯥꯝ ꯀꯥꯏ꯫ ꯑꯗꯣ ꯑꯕꯣꯛ ꯅꯁꯥꯒꯗꯨ ꯌꯥꯝ ꯁꯣꯛꯆꯤꯟꯅ ꯎꯔꯤ, ꯆꯥꯛ ꯀꯩꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗ꯭ꯔꯕꯣ? ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤꯅꯤꯅꯦ, ꯆꯥꯕꯒꯤ ꯋꯥꯗꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯆꯥꯕ ꯌꯥꯗ꯭ꯔꯦꯗꯣ꯫ ꯀꯨꯏꯅ ꯄꯨꯟꯁꯤꯈꯤꯗꯧꯅꯤꯀꯣ ꯑꯕꯣꯛ? ꯍꯣꯏ ꯄꯨꯟꯁꯤꯈꯤꯗꯣꯏ꯫ ꯁꯦꯁꯦ ꯅꯪꯒꯤ ꯁꯤꯡꯖꯨꯁꯦ ꯂꯧꯔꯨꯁꯤ꯫ ꯑꯗꯨꯗꯤ ꯑꯕꯣꯛ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ, ꯀꯨꯏꯅ ꯄꯨꯟꯁꯤꯈꯤꯗꯧꯅꯤꯀꯣ, ꯅꯥꯕ ꯌꯥꯗꯦ ꯑꯕꯣꯛ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯕꯥꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯃꯁꯨ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯈꯜꯂꯤ, ꯑꯄꯣꯛꯄ ꯏꯆꯥꯅ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯗ꯭ꯔꯕꯁꯨ ꯃꯌꯥꯝꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕꯀꯣ꯫ ꯑꯩꯁꯦ ꯏꯆꯥ ꯏꯃꯧꯗ ꯌꯦꯠꯄ ꯍꯥꯏꯗꯨ ꯑꯣꯏꯔꯦꯀꯣ꯫ ꯃꯣꯏ ꯃꯄꯥ ꯅꯪꯗꯤ ꯑꯩꯅ ꯋꯥꯔꯤꯕꯁꯦ ꯈꯪꯂꯝꯂꯔꯣꯏꯀꯣ꯫ ꯑꯁꯨꯛ ꯋꯥꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯕꯨꯁꯨ ꯂꯧꯁꯤꯟꯕꯤꯔꯣ, ꯑꯩ ꯋꯥꯔꯤ꯫ ꯄꯨꯟꯁꯤꯒꯤ ꯂꯥꯟꯊꯦꯡ ꯑꯁꯦ ꯏꯗꯣꯝ ꯀꯅꯥ ꯌꯥꯎꯗ ꯂꯥꯟꯊꯦꯡꯅꯕ ꯉꯝꯗ꯭ꯔꯦ꯫ ꯂꯩꯔꯝꯕ꯭ꯔꯥ ꯂꯩ ꯃꯃꯥꯒꯤꯁꯨ ꯃꯆꯥ ꯃꯃꯧ? ꯀꯔꯤꯒꯤ ꯃꯥꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ? ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯥꯅ ꯀꯔꯤꯒꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯤꯕ? ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯅꯣꯡꯃꯒꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯩꯃꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯅꯥꯔꯕꯁꯨ ꯅꯥꯟꯅ ꯄꯣꯠꯐꯝꯗꯤ ꯊꯣꯛꯇꯕ ꯌꯥꯗꯦ꯫ ꯊꯣꯛꯇ꯭ꯔꯕꯗꯤ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯄ ꯇꯥꯏ꯫ ꯑꯁꯨꯝ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯏꯕꯣꯆꯧꯕꯅ ꯏꯃꯥ ꯀꯅꯥꯅꯣꯅꯦꯍꯦ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯛꯂꯤꯕꯁꯤꯕꯣ? ꯃꯤꯠꯅ ꯃꯤꯠ ꯅꯣꯡꯃꯒꯤ ꯌꯥꯁꯤꯜꯂꯛꯇꯕꯅꯤ꯫ ꯍꯣ ꯁꯤꯡꯖꯨ ꯄꯤꯌꯨ ꯍꯥꯏꯔꯤꯕꯔꯣ? ꯏꯃꯥ ꯅꯆꯥꯅꯨꯄꯥ ꯏꯕꯣꯆꯧꯕꯕꯨ ꯈꯪꯗꯕ꯭ꯔꯣ? ꯍꯩꯃꯥ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯅꯪꯒꯤ ꯅꯨꯄꯤꯅ ꯈꯪꯈ꯭ꯔꯕꯗꯤ ꯆꯩꯕꯤꯔꯣꯏꯗ꯭ꯔꯣ ꯅꯪꯕꯨ? ꯆꯠꯂꯣ ꯂꯥꯛꯀꯅꯨꯀꯣ, ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ꯫ ꯑꯩꯒꯤꯗꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ꯫ ꯃꯇꯝ ꯑꯃꯗ ꯂꯩꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯑꯩꯒꯤ ꯑꯉꯧꯕꯤ ꯈꯛ ꯉꯥꯏ꯫ ꯆꯠꯂꯨ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯔꯕꯅꯤ꯫ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯋꯥ ꯍꯧꯗꯣꯛꯅꯔꯔꯣꯏꯁꯤ꯫ ꯏꯃꯥ ꯅꯆꯥꯏꯕ ꯌꯥꯝꯅ ꯋꯥꯔꯧꯔꯕ꯭ꯔꯣ? ꯍꯥꯏ ꯆꯠꯂꯨꯅꯍꯦ, ꯄꯣꯠꯐꯝ ꯃꯃꯥꯡꯁꯤꯗ ꯀꯨꯏꯅꯒ ꯂꯦꯞꯁꯤꯜꯂꯛꯀꯅꯤ꯫ ꯄꯣꯠꯁꯤꯠꯀ ꯂꯣꯏꯅ ꯍꯟꯕ ꯇꯥꯔꯦ꯫ ꯍꯧꯗꯣꯡ ꯃꯃꯥꯏ ꯄꯥꯟꯕ꯭ꯔꯣ ꯅꯪꯕꯣ? ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯈꯪꯗꯕ꯭ꯔꯅꯦ? ꯐꯔꯤꯕ ꯅꯆꯥꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯆꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯃ ꯉꯁꯥꯏ ꯃꯈꯩ ꯈꯥꯝꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯃꯤꯠꯂꯨ ꯂꯥꯏꯖ ꯏꯔꯤꯛ ꯑꯗꯨ ꯇꯞꯅ ꯃꯅꯤꯡ ꯇꯝꯅ ꯈꯥꯝꯕ ꯉꯝꯗ ꯆꯤꯟꯊꯔꯛꯂꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯎꯒꯦ ꯐꯪꯂꯨꯗ꯭ꯔꯕ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯎꯕꯗ ꯉꯁꯤꯗꯤ ꯅꯃꯥ ꯑꯩ ꯁꯤꯔꯕꯁꯨ ꯌꯥꯔꯦ꯫ ꯀꯔꯤꯒꯤ ꯏꯆꯥꯕꯨ ꯏꯃꯥꯅ ꯀꯥꯎꯒꯅꯤ? ꯅꯃꯥ ꯑꯩꯍꯥꯛꯅ ꯋꯥꯈꯜ ꯆꯣꯏꯔꯕꯁꯨ ꯏꯆꯥꯕꯨꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯀꯥꯎꯔꯣꯏꯌꯦ꯫ ꯑꯃꯨꯛ ꯍꯟꯅ ꯏꯆꯥꯕꯨ ꯏꯃꯥꯒꯤ ꯃꯐꯝꯗ ꯆꯤꯡꯁꯤꯟꯕ ꯏꯃꯥ ꯄꯥꯝꯗ꯭ꯔꯦ꯫ ꯅꯃꯥ ꯑꯩꯕꯨ ꯃꯤꯔꯥꯏꯗꯨꯅ ꯅꯪꯒꯤ ꯅꯨꯄꯤꯅ ꯍꯦꯜꯂꯤ ꯈꯟꯗꯨꯅ ꯆꯠꯈ꯭ꯔꯕ ꯅꯪꯕꯨ ꯏꯃꯥꯅ ꯋꯥꯔꯧꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪ ꯋꯥꯈꯜꯗꯤ ꯈꯔ ꯈꯖꯤꯛ ꯊꯦꯟꯕ ꯍꯥꯏꯗꯣ ꯑꯣꯏꯈꯤꯀꯣ꯫ ꯅꯃꯥ ꯑꯩꯕꯨ ꯃꯤꯔꯥꯏꯗꯨꯅ ꯆꯠꯈ꯭ꯔꯕ ꯅꯪꯕꯨ ꯀꯔꯤꯒꯤ ꯍꯧꯖꯤꯛꯅ ꯅꯃꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯔꯤꯛ ꯈꯤꯛꯀꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯣ? ꯅꯪꯒꯤ ꯅꯨꯡꯁꯤ ꯏꯔꯤꯛ ꯑꯗꯣ
Ngasiday matamhin kare imagi bungo. Tharona, abok, abok, tabro abok. Layma ikhang khangna sinthariba mitlo pirang adu dai thokduna. Haima, isu thuibi, abok pu kaubro. Khoimuna, abok pu kaidorage. Nasasu nungaitama mali, kaidoba yaurage. Ha, aibo. Karisu taude isu sa. Nakhoibu Sinju 𝐒𝐲𝐷 Hoi abok, abokki thamna mathakta totpa machas una yauraba Sinju do 𝐒𝐲𝐷 tuna laklibani. Adubu abokti mangduna nasuna kauba phauta bidre. Haima haima. Aido wakhal ama taururi. Adugi abok Sinju sema age ko ngaihak ngayo isu sa. Asumna Sinju semba loiraduna laimana. Se. Isu wanigi Sinju do sida lairese. Charo. Hoi abok, khoimuna. Sathina hawi he. Abokki Sinju se. Mashi inani. Ekhoi topagi Sinju amata chaba yadrise. Abokki natradi. Nase namak hawbrani noibo. Hawi mi abok. Abokki Sinju mahau se khangkhrabanina atopa amattagi Sinju chaba yaba nate. Phari. Hawdi hek chatho isu sidi. Asumna ngaihaki mato. Potpham loisiladuna laima mayumda halaklami. Namit asi laima wakhal yamna nungairamde. Haukiba thaudoksing nauhaunana ningsinglami. Hanagi matawgum angaubi. Thonggalda ngasisu laima bu ngaiduna leirami. Laima ubada manakda changami. Angaubi ya, lao changlasi. Ngasidi nangi nga mayam leiri aina. Angaubi, laima na hairibasi khangbagum. Mana mamang thaduna chatlami. Mamayado haiduna. Asumna laima hanigi matawgum mana tawgadaba thabuk pumba loiraduna. Sak ising charaba matung. Mahausagum turitabamda phamduna leirami. Ningsinglai haukraba matamdugi thaudoksing adu. Angaubiya, ngasidi naboksi. Haukraba warisingdo. Ningsingduna aibu tattana wahali. Ningsingba haiba mahaksi leiramdraba. Aisi waramdoiko. Mamangi mabok aduda. Aina kari iralbu langjakiduna. Handaki mabok asida. Karigi aibu asuk yamna uatlibano. Iphamdagi loina lapna chatkre. Angaubi, nangdi abokbu thadokduna chatkanuko. Angaubi chatloi haibagumna laima ki tampakta kakhatuna phamduna kesinnarai. Laima tapna haukraba magi punchi wari adubu ningsinglai. Laima thoiba amadi laina anigi naitom pokjabini. Laima mangau thina hauri. Khungi pakhang kayana nungsi pami hairabasu mahakna yaba kauba leiramde. Matamgi khonglei matung ina laimasu leista mapum phaba haidu oire. Adu phauba mahaki mangau thiba mataw adudi halamde. Nongmagi numit amadani leikaigi mata mayamga hai chasi haiduna tawrammi. Langlena, laima noigi hainaudo phasana nungsida kahapaga mechidana. Memchana, yaye jase, laima lao heurasi. Lao, ai hekti hekthagisi. Asi haiduna laima hainau pambidu kaduna hainau heklammi. Nupi oijarabasu miki laikiramde. Tanja asida laimagi mama thoklaktuna. Haima, Chathoibiya, karino nangna tawribadubo? Tawhei khangdi khangde. Nangba imana kayarakno, tawgunu haridubo. Imana haibasi taba kauba leiteda imagi bema nangna. Kumtharo haibani minangbo. Nupira nupinata, nupara nupanata. Phanek tumaga u karino tawrido. Mit yam nari. Babat kumtharo hairisini ko. Oh, pali bima popi, karino. U ka babu kaidawi haibano. Mi kana dabadawna. Asi haiduna. Hainawadu hektuna matasingda langtharami. Se, nabanisu sasa laushilo. Nakandalin kharawdawna khukhu kamdawna lairisi udro ha. Kayadana yengun hi. Mama aingondabu lin kharawga changdamnadana tawribasi yengun hi mase. Nang haibidi haini he nang. Asi hairamduna laina chatkirami. Laimasu hainaw pambi adudai kumtharakduna matasingga hainawadu hauna metuna chaminarami. Asumna numit asi haukraba matungda mathangi numit asidasu langlen memcha amadi laima punduna asung koithoklami. Tanja asida nupa kharana makhoi tamna sangsilaktuna laknarami. Khabana, Leisabi, kaiming kauge.
Samuna Pachai and a quiddy. Karidam Gilarang Oidabano. Lamlen Kaidaki Lapano. Thomana Nujoy Bisakin B. Kariminglen Kobaki. Koimu Iba Koida Chingo in a bido. Laimana Chatoya Sida. The Pinino City don't make it up. Ha! Panghin the Henjilacano. Honda City. Asi hai to Natabna, the piecing at Tukimanaktam the Sang Silakpa Aduda, Lama sounding Laduna. Lama Maki Machinga to Horatuna, Kaba the Kupang Tage Haina Torami. Tanja Aduda, Kaba and Lamaki Kudanga to Pike Haina Torapomata Madudani. Kadom the Gipausi like Libano Kandi. Pakangamana, Kaba Maki Kudanga to Pakri. Ning Temna. Nupiangang the Ngami Haiduna, Jagat Kapto behind the Kangan. Asi Haiduna, Nupi sing Tamokonchinduna. Nakoyangro. Wahay asitabada, Nupi Ahumadu Susat Kirami. Adubu, Lay Mamagi Tamoying City. Itil Kangdaba Amana, Lay Mamagi Tamoya to Otlari. Layma, Mata Ani the Wanchinduna. Ita, Nasidi A, Pakangado. Urubu Mikup Adudagi, Haipong Kangdaba Itil Lamana A po Otlari. Memjana. Ita, Nangido, Tamoyening Hun Bahora Pamalida. Langlina. Adok Queen at Tamoyening Hun Jibadudi. Sakin Bamabungaibo Oide. Osh, Nabani Shidi. Noi the Hiraga Karapaga to Hiraga, some Ikashale. Oh, Yari Kangjeri. Matam Queen, Koimu Gayana Haiduna Jaliba Dudi, Pakang Mahakbungaibo Oide ko. Langlina. Itagi Tamoy, Handa Matanga City, Jing the Dabangamde. Os, Yariba no Koibo. Ning Temanasu, Lay Mamabu send a Jarapa Matam Quiri. Lay Mamagi Matauda, Pongdok Pangam the Ladapani. Matam Ayamba the Ning Temana Lay Mabu send a jay. Asum na Matam Karahokri. Lay Mama the Ning Tem, Tapna Naksin Aduna, Nung Silambi the Kong Tangjin Bahauri. Amana Amabu Pam Java Aduna, Masa Masaya Naduna, Nung Silambi Asida Jetminesi Haina, Amata Oiniana Kri. No Maginumid Amani. Ning Tem Ama de Layma. Kul Adugi Kul Mohor Pampi Adugi Makada Unarami. Ning Temna. Layma. Kay Haigita Ning Tem. Tamoy tok na pan. Nangi kukumda. As. Ngawrida. As. Yariba. Ado. Una se haiba bu kay legi. Oo. Maram later una baya de haibra. Lo. Adudi salasi. As. Ngay ko ba? Pagi to bunya haiba ta Ning Tem. Yari, Kasinar Kano Pakti. Pari Paktradi. Yarisi, Pagidobuni. Lima, Lojana Batarisi. Asum Naning Tem Ama de Lima, Ngayak Wari Watai Sanarabamato, Yum the Halaklami. Matam Madi Kambaya the Haukibana, Matam Karagi Mato, Ning Tem Ama de Lima, Yumban Bagi Punchi the Kong Tangjilaki. Ning Tem Magi Punchidi, Naitom Taba Punchi Mo Oirami. No Namama Pakainaki. Mama Mapalay Trabamato, Magina Haibada, Sagay Tay Kanasus Tong Tokpirakidi. Matam Aduda, Laikai Miam the Magi Awat Apa, Kazik Men Katpiraki. Adubu, Mana Chawa Sari Paraba Matam Dadi, Hing Nabagita Maglan Ting Nabaharaki. Mahangam Nabahone, Adubu Lairaba, Kanasulay Jadabasu, Tamoyama Palabana, Masunung Stiba Masakang Laki. Lay Mamanasu, Ning Temagi Wari Kangi, Amadi. Toiba ama de Lainadasu, Wari Pumbalay Mamana Tamlami. Machana Pambagi Matong Inna, Mama Mapa Anina, Ating Bapiramdi. Asum na Ning Tem ama de Layma, Nung Sinabayumbana Maoiraki. How Kibat Hodok Asiba Ning Sing Duna Layma, Kuiraba Maitunga to the kitchen Tarakliba, Midlupirang Adubo. Kuiraba Kuchaduna, Tabna Taitokduna, Asum na Soli. At hing makanalik na sintarakli ba pirangasi. Ay na amok hanata halaroy hay na kankibani. Adobo, hau kibat haudok asina. Hen na may jagoy doon. Kabaya at sintar. Ay kipirangsi. Ning sing lubak ko din. Hen na nung siba supawal. Taning Tem. Nang ay wadami na doon. Wata pa na hinglang mapunchiya doon. Nau hau na amok hala uyaram labadi. Kaya tanungay ka pa. Nang ginugsi ko dola dabo. Ay na kaya gibating wari yung jakiba. Tayo ang gibinok pisa pumbak hang doon. Ato mo upailay kite.
ꯃꯍꯥꯛꯅ ꯆꯥꯎꯕ ꯁꯔꯦꯛ ꯐꯥꯔꯛꯂꯕ ꯃꯇꯝꯗꯗꯤ ꯃꯃꯥ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯝꯂꯦ꯫ ꯑꯁꯨꯝꯅ ꯂꯩꯃ ꯍꯧꯈ꯭ꯔꯕ ꯃꯥꯒꯤ ꯋꯥꯔꯤ ꯈꯔ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯗꯨꯅ ꯇꯦꯡꯊꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯂꯩꯃ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛ ꯄꯨꯝꯕ ꯇꯧꯔꯗꯨꯅ ꯄꯣꯠꯐꯝ ꯇꯝꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯄꯦꯇ꯭ꯔꯨꯛꯂꯩꯅ "ꯂꯩꯃ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯦꯍꯦ? ꯍꯟꯗꯛꯇꯤ ꯅꯁꯥꯗꯣ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯤ, ꯃꯌꯦꯡꯁꯨ ꯌꯥꯝꯅ ꯇꯥꯔꯤꯅꯤ ꯅꯪꯕꯨ꯫ ꯈꯪꯗ꯭ꯔꯦꯗ ꯄꯦꯇ꯭ꯔꯨꯛꯂꯩ, ꯑꯍꯜ ꯃꯇꯝꯒ ꯑꯣꯏꯔꯦ, ꯅꯥꯏꯇꯣꯝ ꯇꯥꯕ ꯄꯨꯟꯁꯤꯁꯨ ꯑꯣꯏꯔꯦ, ꯅꯨꯡꯉꯥꯏꯐꯝ ꯈꯪꯕ ꯅꯠꯇꯦ꯫ ꯄꯣꯠꯐꯝ ꯑꯁꯤꯗ ꯊꯣꯛꯂꯛꯄꯁꯤꯅ ꯑꯩꯒꯤ ꯑꯋꯥ ꯄꯣꯊꯥꯐꯝ ꯑꯣꯏꯔꯤꯕꯅꯤ꯫ ꯁꯈꯤꯅ "ꯂꯩꯃ, ꯉꯔꯥꯡ ꯅꯠꯇ꯭ꯔꯣ ꯏꯕꯣꯆꯧꯕ ꯂꯥꯛꯂꯝꯕꯗꯨꯕꯨ? ꯃꯥꯕꯨ ꯀꯔꯤ ꯍꯥꯏꯔꯝꯃꯒꯦꯅꯦ?" "ꯈꯪꯗꯦꯗ, ꯑꯩꯅ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯈꯨꯝꯕꯤꯗ꯭ꯔꯦ꯫ ꯆꯠꯂꯣ ꯆꯠꯂꯣꯅ ꯑꯩꯅ ꯇꯥꯟꯈ꯭ꯔꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯪꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯤꯕ ꯃꯈꯣꯏꯒꯤ ꯌꯨꯝꯕꯥꯜ ꯑꯗꯨꯗ ꯑꯩꯅ ꯀꯥꯡꯈꯣꯡ ꯆꯥꯏꯍꯟꯕꯗꯣ ꯄꯥꯝꯗ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤ ꯃꯇꯝ ꯑꯃ ꯑꯣꯏꯔꯦꯀꯣ, ꯏꯕꯣꯛꯊꯣꯛꯀꯤ ꯏꯆꯥ ꯐꯥꯎꯕ ꯃꯃꯥꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕ ꯃꯇꯝ꯫ ꯃꯈꯣꯏꯗ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡꯕꯨ ꯅꯨꯡꯁꯤꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦ, ꯅꯨꯡꯁꯤꯒꯗꯕꯅꯤ꯫ ꯃꯈꯣꯏꯒꯤꯁꯨ ꯃꯃꯥ ꯃꯄꯥ, ꯃꯕꯨꯡ ꯃꯧꯄ꯭ꯋꯥ, ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯝꯕ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯈꯣꯏꯕꯨ ꯇꯥꯊꯤ ꯇꯧ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯛꯂꯒ ꯑꯄꯣꯛꯄꯕꯨ ꯃꯤꯔꯥꯏꯔꯛꯂꯕꯅꯤ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯁꯃꯥꯖ ꯑꯁꯤ ꯀꯔꯤ ꯐꯤꯕꯝ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯅꯨꯄꯥ ꯊꯣꯛꯅ ꯑꯃꯁꯨ ꯅꯨꯡꯁꯤꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯈꯩ ꯆꯨꯝꯃꯦꯅ ꯈꯜꯂꯛꯄꯁꯤꯅ ꯃꯈꯣꯏ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯃꯈꯣꯏ ꯈꯪꯗ꯭ꯔꯦ꯫ ꯃꯈꯣꯏꯒꯤꯁꯨ ꯃꯆꯥ ꯍꯧꯔꯛꯂꯦ ꯍꯥꯏ, ꯀꯥꯎꯔꯕ ꯃꯥꯜꯂꯦ꯫ ꯄꯦꯇ꯭ꯔꯨꯛꯂꯩꯅ "ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯃꯆꯥꯅꯨꯄꯥ ꯄꯣꯛꯇꯕꯁꯤꯡꯗꯣ ꯌꯥꯝꯅ ꯐꯩ ꯈꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ꯫ ꯈꯔꯅ ꯇꯧꯔꯒ ꯃꯈꯣꯏ ꯂꯣꯏꯅ ꯆꯦꯟꯊꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ, ꯑꯅꯝꯕꯅ ꯆꯠꯅꯕꯤꯗꯧꯅ ꯇꯧꯔꯛꯄ ꯑꯁꯤꯗꯅꯤ ꯍꯥꯏꯔꯤꯕꯁꯤ꯫ ꯌꯥꯔꯤꯁꯦ, ꯋꯥꯔꯤ ꯃꯈꯥ ꯁꯝꯊꯔꯔꯣꯏꯁꯤ ꯁꯈꯤ꯫ ꯂꯩꯃꯁꯤ ꯍꯦꯟꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯁꯈꯤꯅ "ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯁꯤꯡꯖꯨ ꯑꯗꯨꯝ ꯁꯦꯝꯂꯛꯎ, ꯁꯤꯡꯖꯨ ꯑꯣꯏꯅ ꯆꯥꯊꯣꯛꯀꯦ꯫ ꯑꯗꯨ ꯂꯩꯃ, ꯅꯪꯕꯨ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯛꯀꯦ?" "ꯆꯝꯐꯨꯠ ꯑꯃꯒ ꯀꯥꯡꯍꯧ ꯑꯃꯒ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯤ꯫ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯒ ꯐꯥꯎꯕ ꯅꯠꯇꯦꯗ." "ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ, ꯀꯅꯥꯅꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯒꯦ ꯅꯇꯣꯝꯇ ꯂꯩꯕꯕꯣ?" "ꯏꯇꯣꯝꯇ ꯂꯩꯕꯒ ꯅꯠꯇꯦꯗ, ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗꯁꯨ ꯅꯥꯏꯇꯣꯝ ꯇꯥꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯏꯆꯥ ꯁꯛꯄꯤ ꯑꯃ ꯂꯩꯔꯤꯌꯦ, ꯑꯉꯧꯕꯤ ꯍꯥꯏꯗꯅ ꯍꯧꯗꯣꯡ ꯑꯃ꯫ ꯑꯩꯅ ꯍꯟꯈꯤꯕꯁꯤꯁꯨ ꯍꯦꯛꯇ ꯉꯥꯏꯔꯝꯒꯗꯧꯔꯤꯕꯅꯤ꯫ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯃꯤꯔꯣꯜꯒ ꯐꯖꯅ ꯈꯪꯈ꯭ꯔꯕ ꯖꯥꯠꯅꯤꯗ." ꯄꯦꯇ꯭ꯔꯨꯛꯂꯩꯅ "ꯁꯥ ꯐꯥꯎꯕ ꯂꯣꯏꯅꯔꯕꯗꯤ ꯃꯤꯔꯣꯜ ꯈꯪꯏ, ꯋꯥꯈꯜ ꯇꯥꯏ꯫ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤ ꯈꯛ ꯉꯥꯏꯔꯦ ꯋꯥꯈꯜ ꯒ꯭ꯌꯥꯟ ꯇꯥꯗꯕ." ꯀꯩꯊꯦꯜ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯁꯥꯕꯤ ꯈꯔ ꯁꯤꯡꯖꯨ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ "ꯑꯕꯣꯛ, ꯑꯩꯈꯣꯏ ꯂꯥꯛꯏꯌꯦ, ꯁꯤꯡꯖꯨ ꯈꯔ ꯇꯝꯕꯤꯔꯛꯑꯣ." "ꯍꯣꯏ, ꯉꯥꯏꯍꯥꯛ ꯉꯥꯏ, ꯑꯕꯣꯛ ꯇꯝꯕꯤꯔꯛꯑꯒꯦ꯫ ꯌꯨꯝꯗ ꯆꯥꯔꯗꯧꯕ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯕꯣ?" "ꯍꯣꯏ ꯑꯕꯣꯛ, ꯉꯁꯤꯗꯤ ꯌꯨꯝꯗ ꯑꯣꯏꯅ ꯆꯥꯔꯨꯔꯒꯦ." ꯑꯁꯨꯝꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯒꯤ ꯁꯤꯡꯖꯨ ꯇꯝꯕ ꯂꯣꯏꯔꯗꯨꯅ ꯄꯤꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯅꯤ ꯃꯃꯧ ꯑꯃꯈꯛꯁꯨ ꯁꯤꯡꯖꯨ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯅ "ꯑꯕꯣꯛ, ꯁꯤꯡꯖꯨꯁꯦ ꯂꯨꯄꯥ 5 ꯈꯛꯇꯒꯤ ꯌꯣꯝꯕꯤꯌꯨꯕ." ꯂꯦꯝꯕꯤ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ "ꯏꯃꯥ, ꯁꯤꯡꯖꯨꯁꯦ ꯑꯁꯤꯅ ꯌꯥꯔꯅꯤꯅ, ꯈꯔꯒ ꯂꯩꯔꯛꯈꯣꯔꯣ." ꯁꯅꯥꯔꯩꯅ "ꯌꯥꯔꯅꯤꯗ, ꯑꯁꯤꯅꯗꯣ ꯑꯩ ꯍꯥꯏꯔꯤꯈꯩꯁꯨ ꯌꯥꯝꯅ ꯆꯥꯒꯗꯧꯕ ꯅꯠꯇꯦ." "ꯑꯗꯨꯗꯤ ꯏꯃꯥꯒꯤ ꯑꯋꯥꯠꯄ ꯀꯔꯤ ꯀꯔꯤ ꯂꯩꯔꯤꯒꯦ? ꯀꯩꯊꯦꯜꯗ ꯂꯥꯛꯏꯉꯩꯁꯤꯗ ꯑꯋꯥꯠꯄꯗꯣ ꯂꯩꯁꯤꯟꯈ꯭ꯔꯁꯤ." "ꯌꯥꯔꯅꯤꯗ, ꯑꯋꯥꯠꯄ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ, ꯀꯣꯟꯅ ꯋꯥꯠꯂꯒ ꯑꯣꯏꯅ ꯂꯩꯔꯁꯤ." "ꯍꯣꯏ, ꯑꯗꯨꯗꯤ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤꯀꯣ ꯏꯃꯥ." ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧ ꯑꯗꯨꯒꯤ ꯅꯨꯡꯁꯤꯅꯕꯗꯨ ꯎꯕꯗ ꯂꯩꯃ ꯊꯃꯣꯏꯗ ꯀꯜꯂꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗꯗꯤ ꯃꯄꯨ ꯃꯍꯥꯛꯅ ꯇꯝꯕꯤꯔꯝꯗ꯭ꯔꯦ꯫ ꯂꯩꯃꯅ "ꯏꯃꯧ ꯏꯕꯦꯝꯃ, ꯁꯦ ꯅꯪꯒꯤ ꯁꯤꯡꯖꯨ ꯍꯥꯏꯕꯗꯣ." "ꯑꯕꯣꯛ, ꯁꯦꯜꯁꯤꯗ ꯂꯩꯔꯦ." ꯂꯩꯃ ꯄꯤꯔꯛꯂꯤꯕ ꯁꯦꯜ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯃꯅꯤ ꯃꯃꯧ ꯑꯗꯨꯗ ꯃꯤꯠꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯄꯥꯝꯈꯤꯕꯅꯤ ꯂꯩꯃ ꯃꯍꯥꯛꯅꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯌꯨꯝꯕꯥꯜ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯧ ꯑꯗꯨꯗꯤ ꯃꯥꯒ ꯋꯥꯈꯜ ꯆꯥꯟꯅꯔꯝꯗꯦ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯃꯥꯒꯤ ꯌꯨꯝꯕꯥꯟ ꯀꯥꯏꯈ꯭ꯔꯕ ꯑꯗꯨꯕꯨ ꯂꯩꯃꯕꯨ ꯄꯣꯛꯄꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯂꯩꯈꯤꯔꯝꯗꯦ꯫
ꯃꯗꯨꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯤꯡꯊꯦꯝꯁꯨ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥꯅ ꯅꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯃꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯈꯤ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯂꯩꯈꯤꯗꯦ꯫ ꯅꯤꯡꯊꯦꯝ ꯃꯥꯕꯨ ꯐꯔꯗꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕ ꯄꯨꯝꯕ ꯀꯥꯏꯊꯣꯛꯇꯨꯅ ꯅꯤꯡꯊꯦꯝꯕꯨ ꯂꯥꯌꯦꯡꯈꯤ, ꯑꯗꯨꯕꯨ ꯀꯟꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯆꯥꯅꯨꯄꯥ ꯏꯕꯣꯆꯧꯕꯅ ꯆꯍꯤ 4 ꯐꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯂꯩꯃꯅ ꯃꯆꯥꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯋꯥꯅ ꯁꯦꯟꯅꯖꯈꯤ꯫ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯄꯣꯠꯐꯝ ꯍꯧꯈꯤ꯫ ꯂꯦꯞꯄ ꯂꯩꯇ ꯆꯠꯂꯤꯕ ꯃꯇꯝ ꯃꯥꯗꯤ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ, ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ, ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯏꯕꯣꯆꯧꯕ ꯄꯥꯈꯪ ꯐꯥꯔꯦ꯫ ꯂꯩꯃ ꯃꯥꯒꯤ ꯃꯇꯦꯡꯁꯨ ꯈꯔ ꯄꯥꯡꯕ ꯍꯧꯔꯛꯂꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ, "ꯆꯊꯣꯏꯕ, ꯆꯊꯣꯏꯕ, ꯇꯥꯕ꯭ꯔꯣ ꯅꯪꯕꯨ ꯏꯃꯥꯅ ꯀꯧꯔꯤꯕꯁꯦ?" ꯏꯕꯣꯆꯧꯕꯅ, "ꯇꯥꯏꯌꯦ ꯏꯃꯥ, ꯀꯩ ꯍꯥꯏꯒꯦ?" "ꯏꯃꯥꯁꯤ ꯋꯥꯔꯤꯅꯦꯍꯦ ꯅꯪꯕꯣ, ꯒ꯭ꯌꯥꯟ ꯇꯥꯔꯣꯅꯦꯍꯦ, ꯏꯃꯧꯒꯗꯨ ꯎꯅꯤꯡꯂꯕꯅꯤ ꯏꯃꯥꯁꯤ ꯈꯪꯂꯕ꯭ꯔꯣ?" "ꯑꯁ, ꯏꯃꯥꯁꯤꯗꯤꯕ ꯇꯜꯂꯤꯍꯦ, ꯍꯩꯃ ꯏꯀꯥꯏꯔꯤꯕ ꯍꯥꯏꯗꯨꯔꯣ ꯏꯆꯥꯊꯣꯏꯕ?" "ꯅꯠꯇꯦꯕ ꯏꯃꯥꯁꯤꯗꯤ." "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯅꯪ ꯂꯥꯡꯐꯥꯡ ꯇꯧꯒꯅꯨ, ꯈꯤꯠꯇꯗ ꯄꯨꯕꯪ ꯁꯨꯗꯕ ꯃꯆꯥꯅꯤ ꯍꯥꯏꯅ ꯍꯟꯒꯅꯨꯀꯣ꯫ ꯂꯥꯏꯔꯕꯤꯅ ꯃꯥꯂꯨꯈ꯭ꯔꯥꯕꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯅꯪꯕꯨ ꯌꯣꯛꯂꯛꯄ ꯑꯁꯤꯗ ꯀꯅꯥꯗꯒꯤꯁꯨ ꯆꯦꯡ ꯈꯨꯌꯥ ꯑꯃ ꯅꯤꯔꯛꯄ ꯅꯠꯇꯦ꯫ ꯃꯤꯈꯥ ꯄꯣꯟꯅ ꯍꯤꯡꯕꯗꯤ ꯏꯃꯥ ꯄꯥꯝꯗꯦ꯫ ꯏꯃꯥꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯔꯥꯎ ꯂꯩꯃꯤꯟꯅꯕꯗꯨ ꯄꯥꯝꯃꯤ꯫ ꯑꯗꯨꯅ ꯅꯪꯅ ꯈꯪꯅ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕ ꯃꯍꯥꯛꯇꯨ ꯈꯪꯅ ꯊꯤꯔꯛꯎꯀꯣ." "ꯑꯁ ꯏꯃꯥ, ꯅꯆꯥ ꯒ꯭ꯌꯥꯟ ꯇꯥꯖꯩ." ꯏꯕꯣꯆꯧꯕ ꯑꯁꯤ ꯃꯕꯨꯛ ꯐꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯅ ꯑꯃꯁꯨ ꯌꯥꯅꯕ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯃꯃꯥ ꯂꯩꯃꯅ ꯃꯆꯥꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯍꯥꯏꯗꯨꯅꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯕꯣꯆꯧꯕꯗꯤ ꯃꯕꯨꯛ ꯐꯕ ꯑꯣꯏꯕꯒꯤ ꯑꯃꯅ ꯍꯥꯏꯔꯕꯁꯨ ꯍꯣꯏ, ꯑꯃꯅ ꯍꯥꯏꯔꯕꯁꯨ ꯍꯤꯛꯇꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯤꯕꯨ ꯏꯔꯥꯏ ꯂꯥꯏꯅꯁꯨ ꯍꯦꯛꯇ ꯊꯥꯖꯒꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯕꯣꯆꯧꯕ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯂꯩꯁꯅꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯩꯁꯅꯥ ꯌꯥꯝꯅ ꯇꯟꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯥꯁꯨ ꯂꯩꯀꯥꯏꯗ ꯆꯤꯟ ꯀꯟꯕꯗ ꯃꯃꯤꯡ ꯆꯠꯄ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯁꯅꯥꯅ ꯇꯧꯊꯣꯔꯛꯄ ꯈꯨꯗꯤꯡ ꯂꯩꯃ ꯃꯥꯒꯤ ꯑꯄꯥꯝꯕꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯂꯩꯁꯅꯥꯅ, "ꯏꯃꯥ, ꯍꯣꯏ ꯏꯃꯥ, ꯇꯥꯗ꯭ꯔꯣ ꯀꯧꯔꯤꯁꯦ? ꯇꯥꯁꯤꯟꯅꯔꯔꯣꯏꯗꯕꯅꯤ ꯑꯩꯅꯕꯨ ꯀꯧꯔꯗꯤ꯫ ꯍꯣꯏ ꯏꯃꯥ." ꯂꯩꯃꯅ, "ꯀꯩꯗꯧꯔꯤ ꯏꯃꯧ ꯏꯕꯦꯝꯃ, ꯑꯗꯨ ꯀꯟꯅ ꯂꯪꯖꯥꯕꯤꯗꯧꯅ ꯀꯧꯔꯤꯕ ꯑꯗꯨꯕꯨ?" "ꯏꯁ, ꯂꯪꯖꯥꯕꯤꯗꯧꯅ ꯀꯥꯏꯅ ꯍꯔꯤ ꯑꯩꯅ ꯐꯖꯅ ꯀꯧꯕꯗꯤ ꯏꯃꯥꯅ ꯅꯣꯡꯃꯇ ꯈꯨꯝꯃꯛꯄ꯭ꯔꯣ ꯍꯔꯥꯎꯅ? ꯑꯩꯁꯨ ꯇꯥꯔꯕꯗꯤ ꯈꯨꯝꯒꯅꯤ, ꯇꯥꯗꯕꯒꯤꯅꯤꯅꯦ ꯅꯪꯕꯣ ꯏꯃꯥꯅ ꯈꯨꯝꯗ꯭ꯔꯤꯕꯁꯦ꯫ ꯅꯪꯅꯗꯤ ꯀꯥꯁꯤꯗ ꯀꯧꯔꯅꯤ, ꯑꯗꯨꯒ ꯑꯩꯅ ꯍꯤꯡꯒꯣꯜꯗ ꯂꯩꯔꯅꯤ, ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯥꯒꯗꯧꯔꯤꯒꯦ?" "ꯌꯥꯔꯦ, ꯏꯃꯥꯒꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ꯫ ꯑꯗꯣ ꯏꯃꯥꯅ ꯄꯣꯠꯐꯝ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯆꯥꯛꯇꯣ ꯈꯔ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯨ꯫ ꯏꯃꯧꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯏꯃꯥꯅ ꯑꯗꯨꯝ ꯊꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥꯅ ꯈꯪꯅ ꯑꯗꯨꯝ ꯊꯣꯡꯂꯝꯂꯒꯦ꯫ ꯏꯃꯥꯒꯤꯁꯦ ꯀꯣꯆꯤ ꯑꯃ ꯏꯌꯥꯎ ꯌꯥꯎꯔꯤꯌꯦ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯅꯪ ꯄꯣꯊꯥꯖꯔꯨꯔꯣ, ꯆꯨꯁꯨ ꯋꯥꯔꯝꯂꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯃ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯝꯃꯤ꯫ ꯂꯩꯁꯅꯥ ꯃꯥꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯩꯃ ꯃꯥꯅ ꯇꯧꯔꯝꯃꯤ꯫ ꯂꯩꯃꯁꯨ ꯃꯃꯧꯒ ꯑꯣꯟꯁꯤꯟꯅꯕ ꯑꯃꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯕ ꯄꯥꯝꯗꯕꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯂꯩꯃ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯏꯕꯣꯆꯧꯕ ꯆꯥꯛꯁꯪꯗ ꯆꯪꯉꯛꯇꯨꯅ, "ꯃꯥ, ꯆꯥꯛ ꯂꯣꯏꯔꯕꯣ?" "ꯂꯣꯏꯁꯤꯜꯂꯦ꯫ ꯏꯆꯥꯕꯨ ꯊꯕꯛ ꯆꯠꯂꯒꯦ ꯍꯥꯏꯕ꯭ꯔꯣ?" "ꯍꯣꯏ ꯃꯥ, ꯉꯁꯤꯗꯤ ꯈꯨꯠꯁꯨꯃꯟꯁꯨ ꯐꯪꯂꯛꯀꯅꯤ꯫ ꯏꯃꯥꯕꯨ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯅꯆꯥ ꯂꯩꯔꯒꯦ?" "ꯏꯍꯥꯔꯅꯤꯗ ꯏꯃꯥꯒꯤꯗꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯃꯧꯒꯤ ꯑꯣꯏꯅ ꯑꯄꯥꯝꯕ ꯂꯩꯕꯤꯌꯨ꯫ ꯏꯃꯥꯗꯤ ꯏꯃꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯇꯥꯟꯗꯨꯅ ꯑꯗꯨꯝ ꯋꯥꯠꯇꯅ ꯂꯩꯔꯤꯕꯁꯤꯗꯤ." "ꯏꯃꯥ, ꯅꯃꯧꯗꯨꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯏꯃꯥꯅ ꯑꯗꯨꯃꯛ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯁꯣꯟꯕꯤ ꯏꯃꯥꯅ ꯄꯨꯝꯅꯃꯛ ꯇꯧꯗꯨꯅ ꯂꯩꯔꯦ." "ꯅꯃꯥ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯂꯣ ꯍꯥꯏꯅ ꯇꯝꯕꯤꯔꯝꯂꯕꯅꯤ, ꯀꯔꯤ ꯍꯥꯏꯔꯨꯒꯅꯤ?" ꯇꯟꯖꯥ ꯑꯁꯤꯗ ꯂꯩꯁꯅꯥꯁꯨ ꯆꯪꯉꯛꯇꯨꯅ, "ꯍꯣ ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯔꯝꯗ ꯄꯦ ꯉꯥꯡꯅꯔꯤꯕꯗꯨꯕꯣ? ꯏꯃꯥꯅ ꯑꯗꯨꯃꯛ ꯊꯣꯡꯖꯒꯦ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯍꯔꯥꯎ ꯊꯣꯡꯍꯟꯖꯕ ꯈꯛꯇꯅꯤ꯫ ꯃꯁꯤꯗ ꯑꯩꯒꯤ ꯏꯔꯥꯜꯁꯦ ꯀꯔꯤꯅꯣ ꯇꯥꯆꯧ?" "ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯃꯥ ꯑꯁꯣꯟꯕꯤꯁꯤꯅ ꯇꯧꯕꯗ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯅꯤ꯫ ꯏꯃꯥꯁꯦ ꯌꯥꯝꯅ ꯋꯥꯖꯔꯛꯂꯕꯅꯤ, ꯑꯗꯨꯅ ꯅꯪꯅꯁꯨ ꯑꯩꯒꯤ ꯏꯃꯥꯁꯦ ꯅꯃꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯄꯨꯔꯛꯄ ꯃꯇꯝꯗ ꯅꯐꯝꯗ ꯑꯩꯅ ꯀꯔꯤ ꯍꯥꯏ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ?" "ꯑꯁ, ꯀꯥꯎꯗꯦꯕ, ꯌꯥꯔꯤꯁꯦ꯫ ꯏꯃꯥ, ꯆꯥꯛ ꯂꯣꯏꯔꯗꯤ ꯊꯤꯔꯛꯑꯣ, ꯆꯥꯊꯣꯛꯑꯁꯤ."
ꯃꯄꯨꯔꯣꯏꯕꯅ ꯉꯥꯡꯂꯤꯕꯗꯨ ꯊꯑꯣꯏꯗꯅ ꯋꯥ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦꯝꯅ ꯆꯠꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯁꯅ ꯃꯥꯅ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯋꯥꯔꯤ ꯉꯥꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ ꯃꯇꯨꯡ ꯏꯕꯣꯆꯧꯕ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯃꯁꯨ ꯄꯣꯠꯐꯝ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯁꯅꯥꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯗꯨꯗꯤ ꯍꯜꯂꯝꯗꯦ꯫ ꯍꯟꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯄꯨꯔꯣꯏꯕꯗ ꯃꯅꯦꯝꯒꯤ ꯑꯣꯏꯗ ꯄꯥꯗꯕ ꯋꯥꯔꯤ ꯀꯌꯥꯁꯨ ꯂꯤꯁꯤꯟꯗꯨꯅ ꯂꯥꯟꯅ ꯎꯍꯟꯅꯕ ꯑꯃꯗꯤ ꯅꯨꯡꯁꯤꯗꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯂꯩꯃꯅ ꯇꯣꯛꯑꯣ ꯏꯁꯨꯊꯣꯏꯕ, ꯀꯔꯤꯒꯤ ꯀꯞꯄꯤꯅꯣꯅꯦꯍꯦ? ꯇꯣꯛꯑꯁꯤ ꯍꯌꯦꯡꯋꯥꯏ ꯏꯁꯨꯅ ꯆꯥꯎꯔꯀꯥꯟꯗ ꯑꯕꯣꯛꯅꯅꯦ ꯏꯁꯨꯒꯤ ꯑꯄꯥꯝꯕ ꯃꯌꯥꯝ ꯂꯩꯕꯤꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯏꯁꯨꯊꯣꯏꯕ ꯀꯞꯄ ꯌꯥꯗꯦꯀꯣ꯫ ꯃꯔꯝ ꯃꯣꯛꯄꯅꯤ ꯏꯁꯨꯗꯤ꯫ ꯂꯩꯁꯅꯥꯅ ꯍꯣꯏ ꯏꯃꯥ, ꯅꯃꯧꯅ ꯀꯧꯔꯤꯕꯁꯦ ꯇꯥꯗ꯭ꯔꯣ? ꯍꯩ, ꯑꯩ ꯁꯤꯗ ꯂꯩꯅꯤꯍꯦ ꯅꯪꯕꯣ, ꯀꯩꯗꯧꯔꯒꯦ? ꯑꯣ, ꯑꯩꯗꯤ ꯑꯉꯥꯡꯗꯨ ꯄꯨꯔꯒ ꯂꯩꯀꯥꯏꯗ ꯆꯠꯈ꯭ꯔꯕ ꯍꯥꯏꯅ ꯈꯟꯖꯔꯨꯔꯤ꯫ ꯍꯅꯨꯊꯪꯗ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤꯒꯗꯤ ꯇꯥꯍꯟꯕꯤꯔꯛꯀꯅꯨꯀꯣ ꯏꯃꯥ꯫ ꯍꯩ, ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯕꯣ? ꯃꯤꯅ ꯇꯥꯔꯒ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯔꯣꯏꯗ꯭ꯔꯣ? ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯀꯔꯤꯁꯨ ꯇꯧꯗ ꯏज्ꯖꯠ ꯂꯩꯅ ꯍꯤꯡꯂꯛꯄ ꯄꯨꯟꯁꯤ꯫ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯈꯔ ꯄꯨꯟꯁꯤꯟꯗꯨꯅ ꯃꯤꯕꯨ ꯄꯥꯎꯊꯣꯛꯄꯒꯤ ꯊꯕꯛ ꯇꯧꯒꯅꯨ꯫ ꯑꯍꯥꯌꯣ, ꯀꯔꯤꯁꯨ ꯇꯧꯗꯅ ꯃꯤꯕꯨ ꯀꯔꯝꯅ ꯃꯔꯥꯜ ꯁꯤꯒꯗꯧꯔꯤꯒꯦ? ꯇꯧꯕꯒꯤ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯗꯣ꯫ ꯍꯩ, ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯂꯧꯅꯗꯨꯅ ꯂꯩꯔꯝꯃꯤꯁꯤꯅ? ꯍꯣꯏ ꯏꯃꯥꯁꯦ, ꯂꯩꯀꯥꯏꯅ ꯖꯥꯠ ꯌꯥꯝ ꯉꯥꯡꯅꯔꯤ꯫ ꯑꯗꯨꯒꯤ ꯇꯧꯗꯅꯕ ꯑꯩꯅ ꯍꯥꯏꯔꯨꯕꯗ ꯏꯃꯥꯅ ꯇꯊꯤ ꯃꯥꯒꯤ ꯑꯄꯥꯝꯕꯅꯦꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯩꯗꯤ ꯏꯃꯥꯃꯛꯅꯤ ꯈꯟꯗꯨꯅ ꯃꯌꯥꯝꯅ ꯉꯥꯡꯅꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯏꯃꯥꯅ ꯑꯩꯕꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥ ꯀꯞꯁꯤꯟꯅꯔꯝꯃꯤ꯫ ꯍꯩ, ꯀꯔꯤꯅꯣ ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯗꯨꯛ ꯑꯣꯏꯗꯕ ꯉꯥꯡꯕ꯫ ꯌꯥꯔꯦ ꯏꯃꯥꯁꯨ ꯈꯪꯂꯕꯅꯤ꯫ ꯄꯣꯠꯐꯝ ꯐꯝꯕ ꯊꯣꯛꯄꯤꯔꯅꯨ ꯍꯥꯏꯔꯤꯕꯁꯨ ꯇꯥꯗ꯭ꯔꯤꯕꯗꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯑꯩꯁꯨ ꯆꯤꯕꯣꯟ ꯈꯔ ꯃꯈꯩꯗꯤ ꯇꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯃꯛꯅ ꯑꯗꯨꯝꯅ ꯇꯧꯔꯝꯃꯩ ꯈꯟꯗꯨꯅ ꯑꯩ ꯊꯥꯖꯗꯕ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯒ ꯏꯃꯥꯗꯤ ꯑꯗꯨꯛ ꯑꯍꯜ ꯑꯣꯏꯔꯒ ꯑꯗꯨꯒꯨꯝꯕ ꯂꯝꯆꯠ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯕꯣꯆꯧꯕ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯂꯩꯁꯅꯥꯁꯨ ꯃꯅꯦꯝꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯂꯧꯗꯨꯅ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯉꯁꯤꯗꯤ ꯂꯩꯃ ꯏꯆꯨꯝ ꯆꯨꯝꯅ ꯂꯥꯟꯕ ꯇꯥꯍꯧꯔꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯍꯣꯠꯅꯔꯛꯄꯒꯤ ꯃꯍꯩ ꯐꯪꯗꯕꯒꯨꯝꯅ ꯃꯆꯥꯅꯁꯨ ꯃꯃꯥ ꯊꯥꯖꯗꯕ ꯑꯁꯤꯗ ꯉꯁꯤꯗꯤ ꯂꯩꯃ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯄꯦꯟꯗꯕ ꯄꯣꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯧ ꯑꯃꯗꯤ ꯃꯆꯥꯅ ꯃꯥꯕꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯗꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯨ ꯅꯨꯄꯥ ꯋꯥꯡꯊꯣꯏꯗꯤ ꯃꯕꯣꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯃꯔꯣꯜ ꯈꯔ ꯊꯣꯛꯂꯛꯄꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯇꯝꯅꯤ꯫ ꯋꯥꯡꯊꯣꯏꯅ ꯕꯣꯕꯣꯛ, ꯍꯩꯃ ꯏꯁꯨꯊꯣꯏꯕ, ꯅꯪꯕꯨ ꯕꯣꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏꯕ꯭ꯔꯣ? ꯕꯣꯕꯣꯛ, ꯂꯥꯛꯏꯅꯦ꯫ ꯂꯥꯛꯑꯣ, ꯕꯣꯕꯣꯛ ꯑꯃꯨꯛꯇ ꯄꯝꯊꯣꯛꯀꯦꯁꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯏꯃꯨꯡꯂꯣꯝꯗꯒꯤ ꯂꯩꯁꯅꯥ ꯊꯣꯛꯂꯛꯇꯨꯅ ꯋꯥꯡꯊꯣꯏꯕꯨ ꯄꯝꯈꯠꯂꯝꯃꯤ꯫ ꯍꯩ, ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯣ ꯍꯥꯏꯔꯒ ꯅꯪꯅ ꯅꯈꯣꯛ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯎꯔꯤꯕꯁꯦ ꯍꯥ? ꯀꯔꯤꯅꯣ ꯏꯃꯧ ꯏꯕꯦꯝꯃ, ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯇꯧꯔꯤꯗꯨꯕꯣ? ꯍꯣ, ꯀꯨꯁꯤ, ꯑꯩꯒꯤ ꯏꯆꯥꯅꯤ, ꯑꯩꯒꯤ ꯑꯄꯥꯝꯕ ꯇꯧꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯃꯄꯨꯔꯣꯏꯕ ꯏꯕꯣꯆꯧꯕꯗ ꯁꯥꯎꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯈꯥꯡꯗꯨꯅ ꯂꯩꯌꯨ ꯍꯥꯏꯕꯅꯣ? ꯑꯩ ꯃꯈꯥ ꯇꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯄꯥꯝꯗ꯭ꯔꯦ꯫ ꯏꯄꯥꯝꯗ ꯑꯩ ꯆꯠꯈ꯭ꯔꯒꯦ꯫ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯁꯤꯡꯁꯦ ꯑꯩ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯃꯄꯥꯟ ꯊꯣꯛꯄꯗ ꯅꯈꯣꯏ ꯅꯔꯦꯝꯗꯤ ꯑꯍꯜ ꯑꯣꯏꯔꯒ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏ ꯍꯥꯏꯅꯕ ꯃꯌꯥꯝꯁꯤꯅ ꯑꯩ ꯃꯥꯏꯁꯤ ꯄꯨꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯗ ꯂꯩꯔꯨꯔꯁꯤ ꯍꯥꯏꯕꯅꯤ꯫ ꯑꯁꯣꯝ ꯏꯃꯥꯁꯨ ꯅꯥꯏ ꯍꯥꯏ, ꯑꯃꯨꯛꯇ ꯐꯥꯎ ꯆꯠꯂꯨꯕ ꯅꯠꯇꯦ꯫ ꯌꯥꯔꯤꯕ ꯅꯨꯄꯤ ꯅꯪꯕꯨ, ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯑꯃꯨꯛꯇ ꯂꯩꯌꯨ ꯀꯩꯗꯧꯒꯦ? ꯅꯪꯒꯤ ꯅꯆꯤꯟꯗꯨꯕꯨ ꯀꯔꯤꯅꯣ ꯀꯕꯣꯛ ꯄꯣꯛꯄꯗꯧꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕ ꯉꯥꯛꯇꯅꯦ ꯍꯥꯏꯕ꯫ ꯑꯩ ꯃꯈꯥ ꯇꯥꯅ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯂꯔꯣꯏ꯫ ꯃꯈꯣꯏ ꯇꯥꯆꯧꯅ ꯑꯩꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯄ ꯇꯜꯂꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯂꯩꯕꯤꯍꯧꯔꯣ꯫ ꯏꯄꯥꯝꯗꯁꯨ ꯏꯃꯥꯗꯣ ꯅꯥꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯅꯣꯡꯃꯗ ꯆꯠꯄꯤꯔꯨꯕ ꯅꯠꯇꯦ꯫ ꯅꯪꯒꯤꯗꯤ ꯅꯃꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯇꯥꯁꯤꯟꯅꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦ, ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯑꯁꯤꯗꯒꯤ ꯑꯩ ꯂꯥꯞꯅ ꯏꯄꯥꯝꯗ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯖꯈ꯭ꯔꯒꯦ꯫ ꯆꯤꯛꯇ ꯆꯤꯛꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯖꯗꯦ꯫ ꯅꯪꯗꯤ ꯂꯩꯍꯧꯔꯣ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ꯫ ꯑꯁ, ꯌꯥꯔꯤꯕ ꯁꯤ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯨ, ꯑꯩ ꯏꯃꯥꯗ ꯑꯃꯨꯛꯇ ꯍꯥꯏꯔꯝꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯡꯂꯦꯟ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯂꯩꯃꯁꯨ ꯃꯥꯡꯒꯣꯜ ꯆꯨꯔꯤ ꯑꯗꯨꯗ ꯃꯈꯨꯠꯅ ꯈꯗꯥꯡ ꯃꯦꯠꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥ, ꯑꯩ ꯃꯇꯝ ꯈꯔ ꯂꯩꯁꯅꯥ ꯍꯣꯏꯗ ꯂꯩꯔꯨꯒꯦ꯫ ꯃꯈꯣꯏꯒꯤ ꯏꯃꯥꯁꯨ ꯅꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏꯒꯤꯁꯨ ꯃꯤ ꯂꯩꯕ ꯅꯠꯇꯕꯅꯤꯅ
ꯈꯔ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯗꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯒꯅꯤ? ꯍꯣꯏ ꯍꯣꯏ ꯂꯩꯔꯨꯔꯣ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯕꯨ ꯀꯔꯤ ꯎꯄꯥꯏ ꯂꯩꯒꯦ? ꯑꯅꯥꯕ ꯍꯦꯛ ꯐꯔꯒ ꯍꯜꯂꯣ, ꯃꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯈꯛ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯆꯧꯕ ꯑꯃꯗꯤ ꯂꯩꯁꯅ ꯆꯠꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯥ ꯃꯃꯧ ꯑꯃꯗꯤ ꯃꯁꯨꯅ ꯆꯠꯈꯤꯕ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯁꯤꯗ ꯃꯈꯣꯏ ꯍꯜꯂꯛꯈꯤꯔꯝꯗꯦ꯫ ꯃꯆꯥꯅ ꯃꯥꯕꯨ ꯃꯤꯔꯥꯏꯕ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯃꯃꯥ ꯃꯥꯗꯒꯤ ꯃꯃꯧ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯍꯦꯟꯈꯤꯗꯨꯅ ꯃꯃꯥꯕꯨ ꯍꯟꯅ ꯌꯦꯡꯉꯛꯈꯤꯗ꯭ꯔꯦ꯫ ꯍꯧꯈꯤꯕ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯃ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯪꯅꯅ ꯐꯝꯂꯤꯕ ꯄꯦꯇ꯭ꯔꯨꯛ ꯂꯩꯃ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯂꯩꯃ, ꯂꯩꯃꯧ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯃꯪꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ? ꯉꯁꯥꯏꯗꯒꯤꯅꯤ ꯀꯧꯕ ꯉꯥꯡꯕ ꯅꯪꯅ ꯇꯥꯗ꯭ꯔꯤꯕꯁꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯄꯦꯇ꯭ꯔꯨꯛ ꯂꯩ, ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯂꯩꯃ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯁꯦꯡꯅ ꯈꯨꯝꯃꯨꯁꯦ꯫ ꯀꯩꯁꯨ ꯇꯧꯗꯦꯗ, ꯁꯨꯝ ꯅꯤꯡꯁꯤꯡꯉꯛꯄꯅꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ꯫ ꯌꯥꯔꯦꯁꯦ, ꯈꯟꯖꯤꯜꯂꯨꯔꯅꯨ ꯌꯥꯝ, ꯍꯛꯆꯥꯡ ꯁꯣꯛꯅꯕꯅꯤ꯫ ꯄꯦꯇ꯭ꯔꯨꯛ ꯂꯩ, ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯊꯥꯡꯕ ꯅꯣꯏ ꯊꯦꯡꯅꯔꯕ꯭ꯔꯥ? ꯃꯇꯝ ꯑꯗꯨꯗ ꯏꯃꯧꯅ ꯑꯩꯕꯨ ꯏꯔꯥ ꯂꯩꯕꯤ ꯑꯃꯒꯨꯝ ꯑꯩꯕꯨ ꯈꯟꯈꯤ, ꯏꯆꯥꯅꯁꯨ ꯈꯟꯈꯤ꯫ ꯃꯗꯨ ꯄꯨꯝꯕ ꯀꯅꯥꯅ ꯊꯣꯛꯍꯟꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯛꯇꯅ ꯈꯪꯒꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯇꯥꯔꯔꯣꯏꯗꯕ ꯃꯈꯣꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕꯒꯤ ꯀꯥꯟꯅꯕ ꯂꯩꯔꯣꯏ꯫ ꯂꯝꯕꯣꯏꯕꯗ ꯁꯝꯖꯦꯠ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ꯫ ꯁꯈꯤꯅ: ꯆꯨꯝꯃꯤ ꯂꯩꯃ, ꯃꯈꯣꯏꯁꯨ ꯃꯆꯥ ꯍꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯗꯕꯗꯤ ꯐꯕꯅꯤ꯫ ꯈꯨꯂꯪ ꯂꯃꯟꯅꯤ ꯍꯥꯏꯕ ꯃꯈꯣꯏꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯈꯪꯉꯛꯀꯅꯤ꯫ ꯉꯁꯤꯗꯤ ꯑꯩ ꯌꯨꯝ ꯍꯜꯂꯒꯦ, ꯅꯈꯣꯏ ꯐꯝꯍꯧꯈꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃ ꯄꯣꯠ ꯂꯣꯏꯁꯤꯟꯕ ꯍꯧꯋꯤ꯫ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯂꯩꯃꯅ ꯍꯜꯂꯛꯄꯗꯨ ꯅꯣꯡ ꯈꯖꯤꯛ ꯈꯖꯤꯛ ꯇꯥꯕ ꯑꯣꯏꯕꯅ ꯑꯉꯧꯕꯤꯗꯨ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯩꯔꯝꯗꯦ꯫ ꯂꯩꯃ ꯍꯦꯛ ꯌꯨꯝ ꯌꯧꯕꯒ ꯑꯉꯧꯕꯤ ꯑꯗꯨꯕꯨ ꯀꯧꯔꯛꯏ꯫ ꯑꯉꯧꯕꯤ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ? ꯑꯕꯣꯛ ꯍꯜꯂꯛꯑꯦ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯃꯤꯅꯨ ꯃꯤꯅꯨ ꯃꯤꯅꯨ, ꯂꯥ 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 ꯂꯥ꯫ ꯐꯅꯌꯥꯝ ꯀꯧꯔꯕ ꯐꯥꯎꯕ ꯑꯉꯧꯕꯤꯗꯨ ꯊꯣꯛꯂꯛꯂꯝꯗꯦ꯫ ꯂꯩꯃ ꯄꯥꯈꯠꯇꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯧꯕꯤꯗꯤ ꯂꯩꯃꯒꯤ ꯐꯃꯨꯡꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯩꯃꯥ, ꯅꯪꯗꯤ ꯀꯧꯕꯒ ꯇꯥꯗꯈꯩ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯕꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃ ꯃꯥꯁꯨ ꯍꯤꯞꯊꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯤꯡꯊꯦꯝ ꯃꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯃꯥꯕꯨ ꯃꯅꯥꯛꯇ ꯂꯩꯕꯗꯧꯅꯁꯨ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯃ ꯄꯣꯊꯥꯔꯝꯃꯤ꯫ ꯏꯁꯣꯔ ꯃꯥꯒꯤ ꯀꯨꯝꯍꯩꯕꯨ ꯀꯅꯥꯅ ꯈꯪꯕ, ꯂꯩꯃ ꯃꯥꯅ ꯄꯣꯊꯥꯈꯤꯕ ꯑꯁꯤꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯄꯣꯊꯥꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯉꯧꯕꯤꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯂꯩꯃ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯁꯥꯗ ꯀꯦꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯗꯤ ꯇꯥꯈꯤꯔꯝꯗꯦ꯫ ꯑꯉꯧꯕꯤꯁꯨ ꯋꯥꯈꯜ ꯇꯥꯕꯒꯨꯝ ꯇꯨꯃꯤꯟ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯃ ꯃꯥꯒꯤ ꯄꯨꯟꯁꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯗꯨꯅ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤ꯫ ꯃꯉꯥꯎ ꯊꯤꯅ ꯍꯧꯔꯛꯄꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯁꯪꯒꯥꯏꯗ ꯂꯥꯛꯄꯗꯒꯤ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯗꯨꯅ ꯑꯃꯗꯤ ꯃꯆꯥ ꯃꯃꯧꯒꯤ ꯁꯦꯕꯥ ꯃꯇꯣꯜꯂꯣꯝꯗ ꯅꯥꯏꯇꯣꯝ ꯇꯥꯕ ꯄꯨꯟꯁꯤ ꯑꯣꯏꯔꯝꯗꯨꯅ ꯍꯤꯡꯅꯕꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯗꯨꯅ ꯉꯁꯤꯗꯤ ꯏꯁꯣꯔ ꯃꯥꯒꯤ ꯈꯨꯌꯥꯈꯥꯗ ꯆꯪꯖꯈꯤ꯫ ꯃꯌꯥꯝꯅꯗꯤ ꯑꯗꯨꯃꯛ ꯁꯣꯟꯅꯍꯧꯋꯤ꯫ ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯑꯕꯣꯛꯇꯨ ꯅꯨꯡꯁꯤꯕꯅꯤ꯫ ꯋꯥꯔꯤ ꯈꯪꯕ ꯈꯔꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯂꯤꯅꯗꯨꯅ ꯐꯩ ꯐꯠꯇꯦ ꯍꯥꯏꯅ ꯍꯥꯏꯅꯔꯤ꯫ ꯋꯥꯔꯤ ꯈꯪꯗꯕ ꯈꯔꯅ ꯋꯥꯔꯤ ꯈꯪꯅꯤꯡꯉꯦ ꯍꯥꯏꯅ ꯁꯣꯟꯅꯤ꯫ ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯑꯕꯣꯛꯀꯤ ꯄꯣꯠꯐꯝ ꯉꯁꯤꯗꯤ ꯏꯍꯥꯡ ꯍꯥꯡꯍꯧꯔꯤ꯫ ꯃꯃꯥ ꯃꯄꯥꯁꯤꯡꯕꯨ ꯃꯆꯥ ꯑꯣꯏꯕꯁꯤꯡꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯒꯗꯕꯅꯤ꯫ ꯏꯃꯥꯒꯤ ꯂꯃꯟꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ ꯁꯤꯡꯕ ꯉꯝꯗꯦ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯃꯃꯥ ꯃꯄꯥꯕꯨ ꯃꯤꯔꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯐꯥꯎꯕ ꯇꯧꯅꯤꯡꯗꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯍꯧꯔꯛꯂꯤꯕ ꯃꯈꯣꯏꯁꯨ ꯀꯣꯟꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯡꯊꯣꯜ ꯐꯪꯂꯛꯀꯅꯤ ꯍꯥꯏꯕ ꯀꯥꯎꯗꯕ ꯇꯉꯥꯏ ꯐꯗꯦ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯅꯁꯨ ꯑꯁꯨꯝꯅ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯗꯕ ꯇꯉꯥꯏ ꯐꯗꯦ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯗꯤ ꯃꯆꯥ ꯑꯣꯏꯕꯁꯤꯡꯒꯤ ꯃꯤꯡꯁꯦꯜꯅꯤ꯫ ꯑꯗꯨꯅ ꯑꯐꯕ ꯑꯗꯨꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯇꯥꯛꯄꯤꯕ ꯎꯍꯟꯕ ꯇꯉꯥꯏ ꯐꯗꯦ꯫ ꯏꯃꯥ ꯏꯄꯥꯕꯨ ꯃꯤꯔꯥꯏꯕꯒꯤ ꯃꯍꯨꯠ ꯏꯁꯣꯔꯃꯛꯅꯤ ꯍꯥꯏꯅ ꯈꯟꯕ ꯇꯉꯥꯏ ꯐꯗꯦ꯫